Ngasigi maruiba pauda lamjingba group ki makhada sangai mart amadi lamjingba jewellery houdokpagi. Lamdam asida pusillakliba ungi nga singda formalin yaobra haina yengshinkhre. Amadi pipeline sijinnaduna manipurda chakthong gas pusinnaba ayaba pirakle haina Chief Minister biren ahanba Manipur International Textile Expo houdokpagi thouram haikhre. Khurumjari adom yengbiri pasi Times of Manipur News ni hauzik pau sandokna pizari. Lamjingba group ki makhada sangai mart amadi lamjingba jewellery ngasi khurai kendra gi MLA L Sijinnaduna hangdokhre thouram aduda warol piraduna MLA L Sijinnaduna Manipur miyam gi namak lamjingba group na hotnariba asi yamna fai haina phongdokhre. Lamdam singi naha singbo afaba lambida punanaba amadi isani isabu thabak fisenaba honabada asoba thauna hapliba lamjingba group ni yang energetic oiraba naha lusingba kayana himai sumduna puriba lamjingba group ki oina ngasi sangai mart amadi lamjingba jewellery khurai kendra gi MLA L Sijinnaduna yaimana hangdokhre khuyatong deng college road ta nauna hangdokpa sangai mart hangtopagi thoram aduda lamjingba group ki chairman sanasam Zeki mangang director sing amadi staff sing su saruk yaki MLA L Sijinnaduna haikhibada lamjingbana Manipur miyam gi damak piriba khudol asi asuki matik chawi tungi mirolda achoba mangal ama pibani naha kaya amasu afaba lambi amada pusinbibasi yamna fai ngasi hangdokliba asina miyamda afaba pot ahongba amadi araiba mawongda fanganaba honabasi afaba amani haina phongdoki benefit haibtare akoi Manipur leriba praja jingi haibdi yam lairaba leiba praja ngata oibnina akoi one time da akoi investment tawungamde one time da purchase tawungamde adagi huji chako bolae adagi festival lako matamsida just maina sangai mart amasung lamjingba group na mayamda benefit pibase masi achoba akoi gi tawunga moida ba haiba tare adumba mani maramdi kaino haiba matamda akoina mateng pangbani the people in the mateng pangmose yamna chobo gulamane sangai mart asina miyamda kari kanava pibagi haivigi matangda lamjingba group ki director leima pokpam malengan bana haikivada mafam amatada pot chuna fangba ataba maman amadi afaba makangi polam sing fanganaba honabani punna leiba ngamdrabasu scheme amagi makhada fanganbasu thorang tori haike hariba sangai mart sigi makhada am topa koi appliance sing le hai tai ko pigeon gi oiba kitchen appliance sing je koina one time the labor ngam da sing je moi gi sing gi so koina keno da package am semaga scheme am gi makha da hai tai adana pitharaga koi gi hafta ko dingi oina moi thiga charpagi plan adu mayam lai riba hariba sing si maru oina lohong da ba kangu hai tai ko moi sing gi di amna kana ba pham ni hai di shopping japa matam da bazar nu sa ba da koi chatraga su akoi sida la ga mana pami ba item sing du list out ong piraga akoi ga mamandu ma ga koi ga ngangna raga hariba posting asi yam laina to ya ba mafam amane ba adu dagi awena sida nungai isna kaino har kanda mana pami ba poche sing ado mana apamba liter shape to hairamaga aduma koina home delivery bo koidum taweba aidi sumnagi laaga order to biramba home delivery facilities akoida yawi lamjingba group ki chairman sanasam Zeki mangang na haikivada nomada sangba polam sing miyamda araiba mawongda yahonaba thorangni miyamna supungning thona hapiu lamjing mana paikhalakpa yaifa thorang sing Manipur prajagi damaktani haina su phongdoki ngasi daina chahi ama makhai gi mamang dagi koina haidi yumdong khuding makta chatlaga survey ama tawjakiba matamda ngasai household utilities sing si akoi gi yumda changaga check tawjaba matam sida haiba haidi lairba mada leiba pochai khudimak si ina khunba imung da su adum lei sinaba adagi ina khunba da leiba posi di lairba da sinaba ngamdaba sugumba item issue sing ji thengnar ko dagi akoina same TV makta hai taraga su akoi haidi atangba maman haidi akoina one time investment da bazadagi lainariba singse koi sangai mart sida haidi hongna madi ngasai gi masi partially installment da easy installment da zero interest da koi pibagi adugumba program amagi makhada koina sangai mart si hangjamni mayamna lamjingba group na tawriba thabak sing paikhaliba thabak thoram sing miyamna sagatpagi matamsu oire cameraman lolibin ga loinana paudam jariba nabkumar khawpam Times of Manipur Imphal
lamdam asida pusillakliba ungi nga singda formalin yaobra haina yengshinkhre lamdam asida leiriba ningol singi amata ngairaba kumhai ama oiriba ningol chakobana lakpaga mangoinana food safety department government of manipur gi mioi singna imphal manungi akoibada leiba nga yonpham singda yoliba mapan lamdagi pusillakliba ungi nga sing formalin yaobra haibagi yengsin khongsat ama chakthre Ningol chako bulakpaga iroirana Food Safety Department na ngasi Imphal manungda yoliba ungi nga singda formalin CH2O formaldehyde yaobra haina yengshinkhre ngasi chathakeba yengsin khongchat duga mari lainana Food Safety Department Government of Manipur gi Medical Directorate Nodal Officer Chagungmum Sana Zawuna lamdam asida ungi nga asi chang amada chanariba sidagi ningol chako wa yoksilakpa matam asida mapa lamdagi pusillakpa nga gi chang asi hengatlakpa na maram oiduna pusillakliba nga sing asi kupna senaduna miyamda afaba nga phangannabagi pandamda ngasigi yengsin khongchat lasi chatharakpani haikhi Central Institute of Fishery Technology Pune moina approve tawraba aduga Food Safety and Standard Authority of India na su yabiraba kitchen sijinnaraga akoi service athasabani arigumba mat state service da koina my color indication da ahongbo thoktana aduga masi singnaba leragadi akoi makha ta na amu ahen khulai sing sijinnaraga confirmation tawnogi dong ta lab ta pura akoi makha ta bakoi tabalo thasagini ngasidagi hauna Medical Directorate ki makhada laiba Food Safety Unit Imphal West Food Testing Laboratory gi group single loinana Imphal manungi akoiba uripok nagamapal amadi kaithel manungda lairiba ungi nga yonfam dukan singda yengsinbagi khongchat asi thakibani ngasidagi hauraga tha asigi mapal fawda chathagadaba yengsin khongchat asi Imphal manung khaktada natana Manipur gi lairiba tongan district singda ju chathigani hai Manipur ki Chief Minister N Biren Manipur International Textile Expo listing ani tane nepan ngarang lamboi khongnang khongda leiba Manipur Trade and Expo Center da houdokpagi Department of Handlooms and Textiles Government of Manipur na sinduna tha asigi tara manga phawba chathagadoriba ahanba International Expo aduda tongan mamafam singdagi lakpa phisabi cluster chama humphuni toida yongkham lisingam ga sani pantra manga yenthokhi International Textile Expo listing ani tara nipan asida Myanmar Thailand amadi Egypt na chingba leibak kya dagi lakhiba delegate kya su saruk yari thouram maduda wangang laduna Chief Minister N Biren pipeline sijinnaduna manipurda chakthong gas pusinnaba ayaba pirakle project asi mai pakna paikhatnaba yanabagi damak athuba da survey ki thabak horagani haikhi ngasigi industry department na tawriba sumaina transparent oina mayam khangna pod yen base ai ngasina han oiramudong male pangduk tawgidri mane Ramsagi Ozasingi Pitokana Lady Batolop, Atuba the Pitokpi, Haiba Dabi Taurudangasi, Ramsagi Ozasinga Tau Ground, the Gihauraga, Chief Minister Gibanglo Tam the Wakat Concert Amachakre. Ozasingi Concert Atu Kangla Park, MJ Avenue Crossing, Yausilapada Police Nat Tatki. Tungda Mioi Taretna Sabatim Amana, Deputy Chief Minister Y. Kumarda, demand Ahum Yawa Memorandum Amapisinki. Ngasi Satkiba Wakat Concert Aduga Marilaina, Ramsagi Graduate Teacher Association Publicity Secretary, Pamay Giona, English in Taramatoi, Amadi listening in Taramari Betski, Oina Tolop, Panglaktabata, Taret, Shure, Aduga listening in Tarataruki Betski, Oina Taramatoi Tolop, Pangdana, Lake Hibani. Aduna, Marilay Naba Authority na Pithoktana, Lady Batolop sing Pithokpio Haikhre. Regular oina tolop se amda phangde. Sahi mada anirak natra ahumrak dom phangba. Aduna aikoi se imung manage tawba khotpada yam waba khak thengnareba. Maram aduna aikoi asigi release chatchabane. Adunga si aikoi na chachariba aikoi release se aikoi gi demand se many ahum lei ahan mada aikoi gi tolop se aikoi 2011 ga 14 gi na tha tare chure aduga 2016 की बैच किसी ना था तारा मथोई चुरे मसी की पेंडिंग सैलरी से अथुबा मदम द पिथोक पियो अदुगा अनि सुबह पॉइंट ना आइकोई की तोलोब था की तोलोब से अतोपा आइकोई की एजुकेशन एज लेबा ओजा सिंह ना फंगरदम ना एवरी मंथ रेगुलर ओइना पिबियो अदुगा अहुम सुबह पॉइंट ना आइकोई की से प्रमोशन की लाइन से फजना सी की क्रिएट तोबियो आइकोई आरएमए से ओजा सिंह की हाइबसे मसी की डिमांड अहुम की मरु ओइना आइकोई लाक्सबने Paugi Marak Thana Aten break Machamatang Lozari.
यूनिवर्सिटी की वाइस चांसलर ओइरंबा एपी पांडे की मथक्ता मियोय अनिना साबे इंक्वायरी कमिटी की फमखिबा हियरिंग दंगरांग मुशागी एस जीवन कुमार की स्टेटमेंट पीखरे क्लासिक होटल की अगस्त की तांग कुलहुमदोइदगी हौरखिबा इंक्वायरी अदुदा तोंगान तोंगानबा मियोय सिंगी स्टेटमेंट लौखरे हियरिंग असी ngasisu makha tana chathari amaromda November tha asigi manungda inquiry loisin biduna report pisin binaba mutagi spokesperson Professor Devananda Ningthauzamna phongdokhre. You may use force if required to bring him before the inquiry committee haina bauda I givrain khanjai adubu madu hairagasu Ministry of Human Resource Development na appropriate follow up action du lakhatabra natraga lakhalaga pandena ID politically well connected ni nawa lawde noi committee do haibra ngasi baudi lakoi pau tadri ngarang sijinnaduna ID card painuna Assam dagi jiri bam lansinnaba hotnaramba Rohingya nupi ani jiri police na phagatlaba nupi ani adu Myanmar gi Buthdang Rakhindagini makhoi animak laisabi ngaktani makhoi Assam gi Kaziranga dagini haiba asaba ID card sijinnaduna jiri lansinnamba tawrambani makhoi gi mathakta jiri bam police na foreigner act ki makhada case ama register tawkhre hairi Kangpokpi police ki kangbuna ngarang numidang Kangpokpi thongkhongdagi Imphal Dimapur chenba passenger pupa gari ama tonglaga lakpa nupi amadagi lupa lakh kunthra romgi mamal oigadaba WY tablet listing kumapan ga chani humdra phakhre pharaba nupi adu More ward number 8 tagi Anita Pat kawi hairi Mapan lamdagi pusillakpa yensing asi mari leinaba department ki miyoisingna yengshinbiu haina All Manipur Poultry Farmers and Traders Association ki advisor KSA Santana Manipur Press Club ta paugi mifam amada phongdokhre association ki lusingba kayana saruk yakhiba mifam aduda KSA Santana phongdokhibada mapan lamdagi pusillakpa yensing asi miyoibigi haksang sokadaba hidak langthak sijinnaduna haibagi chingnaba kaya ama leire Amaromda lamdam asida miyoy kaya amana yen loiba amana yonba na makhoi gi amatta ngairaba sinpham oiraba singda awaba kaya amasu mayok na halle haina haikhi madudi manipur la iba ai small scale gi abi poultry farmers se masi ginna ba dokta abi tawna ba dokta manipur ra pusilaiba mapan gi uye se masi thingba lonena mamanju yonda kana akoi ni yoliba asmali yobiba madu musu ko ya ya de madu ke makoi sinong yam to madu wi bane ba maru da sunjoi soyena manipur ko mena masi ka thau pathok gane khali Jammu amadi Kashmir gi Sofian dangasi Hizbul Mujahideen da yaukhiba army ama yauna terrorist ani security forces ka khuthokna badal laikhidre South Kashmir district ki Zanaipora da lalhauba khara leire haibagi pau phangbadagi security forces na ayuk angan mada thiba humbagi thabak chathaki police ki pau gi matung ina thiba humbagi thabak chatharingai matamda lalhauba singna nongmai kapsilakhi police na su handuna kapada thaudok adu thokhibani Laikhidraba miyoy adugi mamingna Idris Sultan kawi mahak shota abarar haina sukhangnei chahi kunlom sure Sofian dagini mahak handak chahi gi April da Jammu amasung Kashmir gi light infantry thadoktuna lalholop asida yaukhibani atopa aduna Amir Hussain kawi mahak su Sofian dagini hairi Karnataka gi parliamentary ahum amasung assembly from anigi bipol mikhal gi masing thiba haukhre ngasi ayuk angan badagi Balari constituency da congress na mangjin thana chatli Balari constituency gi lok sabha gi from da congress ki mire BS Ugarapana mahaki khwaidagi naknaba BJP gi mire B Santha dagi mangjin thari Panbaya badi hanagi parliamentarian amasu oriba B Santha BJP gi lusingba B Siramulugi machanupini Congress Janata Dal JG Kangbuna Mikhal asigi damakta yamna kanna hotnaki Balari constituency assembly gi Mikhal dasu sit nipan gi manungda sit tarukta mai pakhibani BS Ugarapabu mitop ama oina ujarabasu Congress ki luchingba Sadarmaya amadi OK DK Sibar Kumarna akanba mawongda sogatli Balari gi handaki mikhal asida DK Siba Kumar gi su changyang amani haina hairi mahakna Karnataka Congress Party gi damak maru oiba thaudang lauri
ngasi phongkhiba pause singda kari kari maroiba pau yauribage haibadu amtang puna khangminasi. Sangai Express, Manipur International Textile Expo haikhre, Silchar Imphal Gas Pipeline gi thabak athubada hauragani, Chief Minister. New Delhi da Sangai Festival gi curtain raiser pangthokre. Mathang thadagi MSc Nursing course hangdoklagani, Minister. Jiri Police na Rohingya nupi ani fare. Pokna Firm, Manipur International Textile Expo, Manitex ing lisingani tara nipan houdokpagi. Silchar dagi Imphal fawba pipeline da LPG gas puraknaba athubada survey hauragani, Biren. RK Singajitpur State Government na sakang bidabasi laibak thibani, Jai Kishan. MU gi inquiry, public hearing chathakre, tha asigi manunga report thagatuna chap chaba action lakhatkani haibagi thajaba lai, Devananda. Naharol gi thaudang, Silchar dagi Imphal fawbagi LPG gas pipeline tingbagi ayaba center na pirakle. Shaishakpi Mandakini da lupa lakh tara piragani, Chief Minister. Grace Center sing saline of a fund thadorok tabagi mayokta khonggang changsilakadori. MSc Nursing course matang thadagi hanglagani. Huyen Lan Pau, Jiribamdagi Rohingya nupi ani fare, Manipurda Rohingya pusillakba miyoi khupu lairabra haibagi chingnaba laire. Manitex houdokpagi, Fishakon, Lisingamaga Chanipan taramanga yenthokre. Silchar Imphal LPG gas pipeline tingbagi ayaba pirakle. MSc Nursing course thasigi manungda hangdoknaba hotnari. Delhi da Sangai Festival gi curtain raiser pangthokre. Sana Laibak, Labor Department ki Workers Board kangkhong chairabra. Rule gi wangmuda skill development ta lupa crore kunthra nithoi ga lakh tara manga season thoklamle. Manipur International Textile Expo houdokpagi. Loktak pata sorting ayus dispensary hangdoklagani. ECL Express, Chief Minister na Manitex Inglising anitara nipan hangdokpagi. Imphal dagi Silchar yoba gas pipeline athuba matamda thamnaba center na ayaba pirakle. MSc Nursing course hangdoklagani. Hus Committee gi chairperson khannaba mifam pangthokani. Iraibak, December thadagi MSc Nursing course Manipurda hanglagani, Jayanta Kumar. Silchar dagi Imphal fawagi gas pipeline center na yare. Sahi tarada Manipur hena magjil tharagani. Aroibada maroiba pau amuk hanna. Lamjingba group ki makhada sangai mart amadi lamjingba jewellery hangdokhre. Lamdam asida pusillakliba ungi nga singda formalin yaobra haina yengshinkhre. Amadi pipeline sijinnaduna manipurda chakthong gas pusinnaba ayaba pirakle haina Chief Minister Biren ahanba Manipur International Textile Expo houdokpagi thouram da haikhre. Hauzikidi Manipuri pau matang sa loisinjare ahanba pau ga loinana numidang pung 8 da muk phangbigani.